अहानबदा मरु ओइबा पाव कदांगबन मनाक्ता इरेंग अमदे खराम वाइफाई खुन गी मरक्ता खुन ngakpa singa kapnabada कुकी मिलिटेंट नि चिंगनाबा अहुम सिरे सेप्टेम्बर 10 सेक्यूरिटी फोर्स पर्सनल खरना फारगा पुगिबा गुरुमयुम बोबो पुलिस ता सिनरकपदगी टेक्ता कायदना थादुरखरे अमदी साफ अंडर 16 फुटबॉल चैंपियनशिप 2023 दा बांग्लादेश पो माइथीबा पिरम लगा इंडिया बु चैंपियन टाइटल लोहन खिबा मणिपुरी सानरोय नेपाल इम्फाल दा थुंगलबदा मियामना तरामना ओखरे नॉर्थ ईस्ट विंडो टीवी ना संदोक्चरीबा नुमिदांगी पावसिबु मीटिंग ताबिरिबा पुनमकु चैप्लिना मैस्नाम ने कोकनोना खरमजरी हौजिक पाव सनोना पिजरी ngasi ayuk anganbada ꯀꯥꯡꯆꯨꯞ एरियागी कदांगबन मनाक्ता इरेंग अमसुंग खराम वाइफाई खुनगी मरक्ता कुकी मिलिटेंट सिंगा खुनगाकपा वॉलंटियर सिंगा नोंमै कापनबदा कुकी अहुम सिरे कुकी मिलिटेंट सिंगना कदांगबन मनाक्ता मैतै खुंदा नोंमै कापसिंदुना लांदारकपदा खुनगाकपा वॉलंटियर सिंगना हंदुना कापनबदा मिलिटेंट अहुम अदु सिखिबनी हाइना पाव अमन हाइरि नोंमै कापनबगी पाव ताबगा मणिपुर पुलिस अमदे असम राइफल्स के मसिंग यामलबा ट्रूप सिंग मफम अदुदा चंगसिंदुना येंगसिनखि मखाताबा अशोक अपन अमदे मिफा मिपुनगी पाव लेट्री सिरबा मियोय सिंग अदुदी के पोनलैंड खुंदगे सदनियो टुबोल खुन असिमक्तगे ngaminlun lovbum अमदे लांगकेचोय खुंदगे ngaminlun किपगेने ngaminlun किपगेन थादो आर्टिस्ट एसोसिएशन के सेक्रेटरी ओइबनी हाइरे हौखिबा सेप्टेम्बर 10 दा जिप्सी अमदा लाकबा आर्मी नत्रगा असम राइफल्स के पर्सनल कांबो अमना फैदिंगा अमदे तेंगदोनयान अनिगे लोनाबा महाराबीदगी फादुना पुखिबा गुरुमयुम बोबो अलियास 𝐒𝐲𝐻 शर्मा ngarang numidang pung 10 rum taba matamda Kanglatongbi Sengmai police station ge kangbуда sinaram de hairi गुरुमयुम बोबो अलियास 𝐒𝐲𝐻 अपोकपा कृतिचंद्र शर्मा थौबाल डिस्ट्रिक्ट के मनुंग चनबा यारिपोक बामोन लेकाइदगे खमरान अवांग लेकाइदा मयुम होंगदुना लेखेबनी मियोय असि हौखिबा सेप्टेम्बर 10 दा आर्मी नत्रगा असम राइफल्स ओइगनि चिंगनाबा सिंगना फाखिबदगे महाक पुटेक्ता काइदना थादुरउ हाइना खोंजंग कया चंगसिलबा मतुंग ngarang numidang सेंगमाई पुलिस स्टेशन के कांगबु अमदा सिनरमखिबनी पाउगी सोर्स अमगे मतुंग इना महाक इंडियन आर्मी के 21 para कमांडो गी कांगबुना फारुबनी हाइरे मंगोंदा आर्मी ना फुबा चैबा करिसु तौखिरे अदुम ओइनमक आर्मी पर्सनल सिंगे मरक्ता कुकी अमा यावरमबदगे मंगोंदा फुबा हौरकपदगे बोबोगा अकनबा मोंगदा फुनखे महागना कुकी आर्मी पर्सनल अदुबु निंगथिजना फुदतबा हौरकबा मतमदा अतै पर्सनल सिंगना खामदोकपदगे फुनाबा तोखि हाइरे खामदोकनरबा मतुंगदा महागना फमदुना लेरिङैदा कुकी आर्मी पर्सनल अदुना चंगसिलक्लगा महाके थबाकता बुतोंबा मखोंगना कावरकपदगी महाके थबाक खरा नुंगाइतबा लेबदगी ngasi महाकपु हॉस्पिटल द पुखतुना चेक तौखि ngasi nungthil mahak police na thadorakpadagi imung manunga punna leire hairi mahakpu phakiba security force sing adu karambano haina chief minister and birena unified command da hangduna koithi thihanbadagi mahakil leifam khanglakhibani Chief Minister na akanba mityeng changlamdrabadi bobogi fibam kari oiramgani haibangamde haina source asina makhatari थासिगी निपांदा खुलाई मतिक चाना पाइबा कुकी मिलिटेंट सिंगना लांदारकपदगी लानगी चैथेंग नंगबदा नत्तना 26 सेक्टर असम राइफल्स के ट्रूप सिंगना तुमना हाटलगे मतागुम कैस्पर गाड़ी अहुम थौजिंदुना नोंमै मरु मसिंग खंगदना कापसिनबदगी सिंगचित्ता हिंगौरबा पलेलगी मियामना पलेलदा IRB बटालियन अमा थंबियु पलेल अमसोंग मणिपुरदगी असम राइफल्स मतम चुप्पगी ओइना लौथोपिख्रो हाइना मणिपुर अमसोंग सेंटर के पुकनिंग चिंगसिलक्ली ngarang united committee palel na silaga palel khongnang achoba makhongda pangthokiba paugi mipam amada palel miyam ge mihut silaga maira pai bi takhelamam santana hai september 9 gi ayukta kuki militant singna palel gi maitai taba mafam singda nomai kapsin ba horakhi nomai makhol marak aduda maira pai मिपाइरबा पलेलगी मैतै नुपी सिंगना आइखोइबु कनबियु हाइदुना इंडिया के फ्लैग पाइरगा पलेलगी असम राइफल्स के गेट तमना चंगसिनखि मदुदा असम राइफल्स के पर्सनल सिंग अदुना फ्लैग सिंग थुदेकपा नुपी मयाम अदुबु ताना ताना सासन फुबगुम फुबा खोंपाकना काउबा योचैना कनबना चिंगबा
तौदुना यामना तमथीबा मवोंगदा नुपी इमा मयाम अदुबु फुबिखि हाइखि पलेंदा लाइबा 26 AR से खुदाक्ता लौथोपियो मणिपुर की लौथोपगी मतक पलेन सिदन ख्वाइदगी हान लौथोपियो जे आई थमजगे यामना खोइ जे वारे असुकी मते हाइनगाय लेत्रे खोइ सिदेना वाबाइबो खोइ पुलप खोइ खक्ता सिदोरे हौजे खोइ थबक चटपा ngamdre मोइना चेक तौबना हानदना हॉस्पिटल चटपदा पुंखाय म पुंग म चंगले मीदु सिबना लनि असि मणिपुर की मपी मपा ओबसिना अथोप मतंदा AR से अमतंग लौथोपियो अखोइ लानथेंगरिबा कुकी दुरी कीद्रे असामै फन्दुने अखोइ कीरे मणिपुर की मपी मपा चीफ मिनिस्टर लैरिबा MLA मंत्री मंडल मयामजिना इम्फालदा पाउ लौरगा कमाइन तौरी कमदौरे हाइबा अदु खंगतना मफमजिदा थेंगरिबा लानफमजिदा लाआगा ए करी कमाइन तौबन हाइबदु यामना हंगनिंगे यंगिनानिंगे अखोइबो अदोम इनथोगा लैबदुरी अखोइ तौहनिंगे पाउगी मिफम अदुदा सरुक याखिबा यूनाइटेड कमिटी पलेल की कन्वेनर मोइरांगथेम जिबन हाई पलेल असि तंपाकी खा माइकैरोम थंगबा इरोय लोइबा सरुकनी पलेल गा कुकी सिंगना नमना ताबा टेक्नोपाल डिस्ट्रिक्ट के खुन सिंगा साइजिन लोनरिबा नि मे अहुमदगी हौखिबा लान असि नोंम नत्रगा नोंमा पलेलदसु थोलकनी हाइबसि हानसु खंगलगा लाकपनि मदुना मरम ओइरगा पलेलगी मियाम पुमनमा था मरि हेलबा लान असिगे मनुंगदा युमदा अहिंग यारेकनदे लंबिदा लेरक्ता खुलक्ता थोक्तुना पलेलदा पामदबा थौदोकसिंग थोक्तनबा खुनगाक्लगा लाकपनि पलेलदा लेजबा लाइसेंस नोंमै मरि मंगागी मथक्ता स्टेट फोर्स सिंगना ngak senbiduna पलेल असि ngakतुना लाखि हाइखि सेप्टेम्बर 9 की लान अदुगी मतुंग पलेल की मियाम खम थेंगना हिरम खुदिंगदा वारे मियाम पुमनमकना पलेलबु नुक्सिबियु मयाम की अवाबा असि मतिंग पांगबियु हाइना कन्वेनर जीवनना आपल तरक्ले खोइगी तंपाक लमदमदा लैरिबा मैतै फुरुबसिंगी मनुंगदा खा माइगैदा अरोइबोइना नोंपोक थोंगा अगर लैजरिबा खोइगी मैतैगी फुरुबसिदा असम राइफल की मियोट बिनै तुमना हालगे हाइबगी थवंग ततरपसिदा ngasi phawbada khoi manipur laingangna kari yenglaga laibiribano seng tholiba thawdok sigi matungda ngasi phawbada mafam sida manipur laingaki oiba mihur ama bawa laga ngasi phawbada kari tauri kari sari kari thakli khoi gi praja miyam kangaung naraga khoi lan gi lan pham sida lan gi china nanglaba asiguma misam miyam sigi awabada ngasi phawbada thogiba thawdoki ngasi humni marini chala phawba sida laima miyo emata udabase khoi yamna nungai jade khoi gi minister sing MLA sing khudingmana so pham sida lakpira kanda lan pham sida thengnariba awa ana amadi miyam gi khudong chadaba singase खुदक्ता अखोई यंगबिफम थोकबने हाइबसिमगा अखोई थमजदे खने पामजरिबसे मिसम हाटपा मिसम द नोंमै थाबा लाइव राउंड काखिबा असम राइफलगी मथकदा खै खुदक्ता सरकारना मखोइदा खै जुडिशियल इंक्वायरी तवरकांदा मखोई खुदक्तगे खै मखोइगी कनोदगी लखोकदबनि दुगो लोइनेना मणिपुर की लाइमाइदगे असम राइफल से खै खुदक्तगे सरकार अमदि इंडिया लाइंगाकना अतुबा मतमदा लखोखिगदबनि हाइबसिमगा अकन डिमांड को तवजरी था असिगी निपांदा कुकी मिलिटेंट सिंगना नोंमै अमसों बोम मसिंग खंगदना कापसिलपदगी अवाबा मायोकनरिबा कक्चिंग डिस्ट्रिक्ट के मनुंग चनबा पलेलगी मैतै सिंगदा ngasi सेशन फोरम पीस कमिटीना सेलगी अंगamba mating पांखरे पलेल खोंगनांग अचौबा मखोंगदा लेबा सोशल डेवलपमेंट ऑर्गेनाइजेशन पलेलगी संगलेंदा पांगथोखिबा अचंबा थौरम अमदा सेंफम अदु यूनाइटेड कमिटी पलेलगी थौपुबा सिंगदा सेशन फोरम पीस कमिटीना खुसिनखि थौरमदुदा वांगांगबदा पीस कमिटी की कन्वेनर अंगोमचा चिंखैना हाई तंपाकी खा माइकैगे खम थेंगबदा कुकी सिंगा साइजिन लोनदुना लैरिबा मैतै फुरुकी खुन पलेलगी इमा इबेन इचिन इनाव मरुप मपांग मयामना कुकी सिंगे लानगी चैथेंग नंगबदगी अवाब तादुना तुम्बा चाबा खंगदना लैरिबा असिदा अवाब सरुक याबु ओइना अमसुंग इचिन इनाव मयाम असिगे थौना हापो ओइना कमिटीना तेंपांग पीबा लाक्छबनी चिंखैना मखा ताना हाई मैतै सिंग तुमिना मपान थोक्तना लैनबा लैंगान हाइरि अदुबु कुकी सिंगना लान हौरक्लगा मैतै सिंगना तुमिना हंथना लैरबदि फुरुप असे मुतखिबा ताबनि हौजिकी मतमदा ओइ थंबा खजाइदा खुपाकना थारगलबदि येतलोम थंबसु थालु हाइबा वाखलोन अदु चटनद्रे हाइखि पलेलदा इचिनिनाव सिंगना तुम्बा चाबा खंगदना खुलाई यावदना खुनगाखलि इमा इबेन मयामना ख्वांगदा ख्वांगचेट लाक्लगा असम राइफल सिंगा मायोकनरि पलेलदा अवादा पाकया लेरे तंपाकी इचल इनाव इमा इबेन सिंग अमदि थौना फरबा मयामना पलेलगे अवाबा असि उबियु पलेल मियामगी अवाबदा मैतै सिंगना सरुक यामिनासी हाइना सेशन फोरम पीस कमिटी की महुत सिलगा कन्वेनर चिंखैना अपील तौखि
लेंगाकना हाय लान हौगनु मपान थोकनु इरांग हौगनु कुकीना लान हौरलगा ngasi अखोइना तुमिन हनना लेबा तारबदी मैतै फुरबसि मुतखिबा ताबनी करिगुम्बा हौजिकी मतमसिदा अखोइना थाइनगी शांतिगी वाखलोंदा ओइ थंगबा खजाइर खुपांग थारादी ये थंगबा खजाइर खुपांग थालु हाइबगी अदुगुम्बा शांति पोरोंगबि खुदम अदो अखोइ चनद्रेन लवी खनबा हौरगलबदी उसित्रबदी खोंपांग नेखाइदुना मखोइबु अमुना मतुंगदा खनबा हौरक्तनबा मखोइ परा तंबीबा ऐसे मसिना शांति पोरोंगबि चपचाबा अनो परान हैसे अखोइ मुसी अखोइ थाजजै इसिनाउसिंग अखोइ युमदा अखोइ इमुंगदा लांदारकले पुलब थोकपिदकलो अखोइ पुलब पुनसलगा लान से थेंगनबिदसे ngasi kalgumba akhoi pulhogdraba hayengdi yam thenglanggani maduna hauji punsalaga lalasi thengnaminarse aduga lanjadaba maitai da adanba tahanbadi sumya yaro habasimasu amuk hanna hongna thamjage Shishan Forum Peace Committee na selgi mateng panglapa adubu United Committee palelgi convener Moirangthem Zebana thagatpa phongdoki hauji khoi lamdam sida kuki amadi maitai ani gi marakta thoiba pamdaba koi lan sida koi manipur gi kha mai ge de leiriba koi maitai singna iroi loina khondariba dugumba palel hariba pham sida so asigumba lanpham koi lanbung si thokraba matungda koi tongan ba manipur gi mafam khudimak da koi laibiriba maitai cha proof khudimangna koi maitai bu nungsibiba palen bu nungsibiba khudimangna koi lamdam sida leiriba miyam gi damakta koi awana koi hangbiba lakpagi saruk amoina Shishan Forum na lakpiduna lana sita thengnariba awaba nungaitaba kari chari kari thali to haiba khudingmak singa sigi awaba saruk yabi boina makhoi gi site ge koi angamba mateng thambibagi da United Committee palal gi maikai dagi Shishan Forum buso koi ngangkoi litena thagachaba phongdok chari Singzamai Khetri Lekai Akam Patalaiba Central Institute Ama Oiriba National Institute of Electronics and Information Technology Nelit Lamdam Adugi Miyamna Thoraktuna Ngasi Ayuk Thonglon Senkre Manipur da thokliba irang asida Assam Rifles na kanglop amagi michang changduna maiteng micham singda ot neiba amadi nomai kapabu yaningdaba phongdokpa oina Central Institute ase thonglon senkhibani Manipur dagi Assam Rifles lokthok triba fawba Central Institute ase thonglon gani haina saruk yakiba nupi amana phongdorakhi Manipur da leiriba Central Educational Institution sing thingbagi khongjang chatha danaba mahairoi lop tarukna apil tarakli MSF Desam KSA Suk AIMS yauna mahairoi lop taruke President Singna punna thadorakpa cherol amad hai haukiba me humdagi thokliba irang asida Assam Rifles amadi center ge thawongda pendaba phongdoktuna khoirang khoishang naraba lamdam asigi miyamna Central Educational Institution sing thong thingzinbagi khongjang ama lakliba asidi tawbiganu haina apil tarakli cherol asina hai asigumba khongjang asina lamdam asigi mahairoi singda hena mangjaba Nangbata natana miyamgi pangal sontha hanbagi maram ama oigani lamdam sida hangliba Central Institution sing RIMS Manipur University CAU IIT Manipur NIT CIPET ICAR NAILIT ICM asina chingba institution kaya thinglakpa taragadi khongda singjangna yansinjaba oina thokani maram aduna asigumba khongjang asi handokpiyo haina apil tarakli Indian Army Paramilitary Force sing yauna India lenga ke agency singna Manipur miyam ge mayokta miyot minei amade mihat mipun kaya kumjali singama chamapan marifudagi chathaduna lakli ngasi kuki khulai paiba singna chamjaraba maitai miyam ge mathakta chatharakliba mihat mipun asida makoina kuki gi maikaida tongsilli haiba mayek sengba hengalakli haina poire lemerol maira paibi apunba Manipur amade All Manipur Women's Voluntary Association amawawa anina pendaba phongdorakli Lup ani asigi President L Memchobi amadi Y Kunjarani anina khudek piduna thadarokpa cherol da hai September 3 ta Kwaktada Assam Rifles na maira paibi singda tamthina fu chaiduna asok apan nanghankhiba September 9 da palelda Assam Rifles na miyoy kaya tamthina phuduna asok apan nanghanbata natana micham ani nomaina kaptuna hatkhiba thodok sing asina mayek laraba khudamni Masi manung chana Indian Army na Editors Guild of India 𝐒𝐲 team ama neklaga puthorakhiba aranba report na makhoigi nakal naiba thabak leptana chathari haiba takli May ahumda maitai nupi ama Churachandpurda gang rape tawkhibagi case CBI na hojik fawba thizinbagi wapam amata taba leitri
Irang asi lakshinanaba tharakiba paramilitary force listing yangkai humpu thamliba asinasu irang lakshinanaba hotnabagi mahuta maitei singbu atamnana wahanaba sinduna leiri maitei singi mathakta chathariba thawung asi khudakta lepu amasung athubada tangdu leitana leinanaba manipur amadi india lengakna hotna gadabani haina loop ani sina taksili Women Welfare Association Moirang Kampu Makhalekai Sajeb na sindna ngasi Bishnupur District ke Manung Chanba Naran Saina da hangliba relief camp da nomada changraba yadraba chana thaknabagi potlam sing mating pangkhri Manipur da thokliba irang asina maram oiduna mayum makai maina tumna thadok pikraba mioi singna lanjel laktuna changsafam loduna leiriba amadi ahing nungthil khaktana khungak seliba mioi kaya leiriba naran saina da hangliba relief camp da nomada changdraba yadraba chana thangnabagi potlam sing mateng pangbagi khongchet aduga mari leinana Women Welfare Association Moirang Kampu Makhalekai Sajeb ke president Nongmaithem Thabana hai Thamari helaklaba irang asige warushin ama puraknanaba India government amadi Manipur lengakna ngasi fawba hotnadaba asina miyam kham thengna wanari haiki irang asina maram oiduna khungaknaba hotnabada micham miyam kaya ahin tumlaktaba matam kuire Assam Rifles ki kangbuna miyam da chatharakliba thawong asi yaningde hauzik thokliba lan asi athuba matamda loshinanaba center amadi state lengakna munna khanaraba matungda lan asi loshinanaba hotnabiyu haiki Laibaki irang asi asuk kuiraba matam masida paliba akhoi government ching state ki oiro central ki oiro punambak achina kadi matam mi yang kangbi da bachina akhoi chi yam ware mayam chi ki ngak pa sing sida Assam Rifle sing na tawriba thawdong mayam ase akhoi chu yam na pendre akhoi bu mateng pangbi gani haiduna laaga makoy na kuki gi mai kay rom da loy na sangchin ki bacha akoy chun nungai tre central force or so du mangai re chap man na kare aduna lainga na su miyang changbi dre isa thing chu yam wa ra banina aduna yam ba yam da ba akoy jitang mateng pangjage na laksaban Lamdam sida leiriba irang asida Assam Rifles ke kangbuna kuki militant singi nakalda leptuna maitei furup ke mioi singbu ot naibagi thabak chathabaga loinana nomai kapsinduna micham miyam kaya asok apan nanghanbata natana makhoina kapthorakpa nomai maruna panbadagi mioi kaya sikiba thawungbu yaningdaba utladuna ngasi naran saina apunba maira paibina sinduna naran saina bazar waiting seta wakat mifam famkri Wakat mifam maduga mari leinana Fubala Gram Panchayat Ward number 8 ki member L Premila na phongdorakpada tha asige Nepan gi Palelda thokiba thodok amada Assam Rifles ke kangbuna micham miyamda chathakiba ot naibagi thawong sing asi yaningde Manipurda Assam Rifles na chatharakliba ot naibagi thabak asi handak kesina hanba natte Assam Rifles atuba matamda lauthokadabani amadi nupi angang singda khud thaba khudakta tokhangadabani haike Manipur ke Assam Rifles khudak talauthou Manipur imana yaifare Manipur ke saktam kaibi yaroi haiba kholau kaya su lauke Kalian betul kita tahu adugi Assam Rifles na misam miyam don sini flight baca terbaik imai dan miyam da hamduna kuthaba adugi maram kita untuk kerja bermikam Tasik na hari kita Assam Rifles na tahu betul masih ikut yam ni aning deh masih na ahan betul sunat deh mamang da su kaya han na thok raba thodong ni iram dam oriba torbung gram panchayat ki manung da lejari ba ikoi na yum mai gai da changjagi haiba matam da su kangbai da makoi gi kasper gari thodore raga kaya han na makoi na koi thapi da na taw raba thodong athong atani ahan manatte tasik na ara gadi misam ya mai koi ji fly paije da bani fly paije da ba misam mai koi da onsin da na makoi na hat ke to ke taw ba fly ke ama thaba se koi thomoi seng ya janing de tasik na ara gadi makoi manipur da lere pasi yam kui rabani koi na yam penja da badi Maitei ekoi ki misang changu haiba suna nasade ekoi singdagi kuki singsina kumdharaga nomai kapa bong kapa kuding mase Assam Rifles ki mamang maktaga tawba thodong aduna ekoi na haijaningbadi singdagi kumai ba kuki singjibu ju ekoi na ngakpi rega na koi adu tawba yade na khambi waiba Manipur ke Assam Rifles go back Assam Rifles na pichi de put thaba Assam Rifles na pichi de put thaba Manipur ke ngkai ekoi shanti palel thokuk to nupi sing da kut thaki ba sena ba 𝐒𝐷 personal sing palel thokuk to nupi sing da kut thaki ba sena ba 𝐒𝐷 personal sing
Goods Transport Association None District Chairman 𝐒𝐔𝐲𝐻 Secretary BT 𝐁𝐫𝐲 ngarang thadorokpa cherol amada haukiba September 10 da mairapaibi singna Khumbong Bazardagi longmai tamna chana thangnaba potlam sing purakpa gari ama phajinkiba thowong adubu akanba mongda kandem tawi hairakli Loinana pung kun marigi manungda gari amade potlam sing adu thadoraktaba tarabadi ngasi nungthil pung taruktagi National Highway 37 da matam kaktana ban kauragani hairi loinana mari leinaba society amadi organization singna National Highway da chathok chasin tauriba gari singda apanba pidanaba su khangalakli Khongampat ki Gram Panchayat mangana konba mafam singda thagi marup lawba sendoi khomba longi oiba thabak sing matam khara tawbigano haina 5 Gram Panchayat United Committee na miyamda appeal tarakli Thauramadu mari leinana Khongampat Gram Panchayat ki Pradhan 𝐒𝐿𝐵 Mohindrona hai haukiba May 3 dagi hauduna Manipur da thokliba irang asina miyam kham thengna wanaringai cherak asida miyam gi awaba yengduna matam khara sendoi khomba marup tawba amadi loan lowba pibagi thabak sing matam khara lepkadabani hairi Karigumba wafam sing asi indaduna kanagumbana hairiba thabak sing asi tauramba thengnarabadi maduda thoklakpa afafatagi tekchak masa masana puzagadabani haina phungdokhi Hauji Manipur thokliba maitai kuki thokdo sina maram oiraga praja miyam sing asi kham thengna ware maram aduna chathok chasin reingum bilda khungakpa leiriba miyamna waba chi maramda Hoji ki thokdo haibadi marup sendoi komba amadi loan chingba sendoi na chingba marup tobagi thokliba lan asi lodi pawadi haiba sendoi marup na chingba tobidanawa gram panchayat mangagi mission haijari amadi masida karigumba tawram tolabadi masam sagi da to egidabni haiba pamchi pai gram panchayat united committee na miyamda khanganjari Haukiba May 3 leptana chatharakliba aiba singi tengbang khongchet ke manungchana Writers of Manipur na yelho furup asige mama oibi singna yumthonggi cheng mut ahum khaigat naduna lanfamda pan ngakliba punsi chengzai piriba asi mama oibi singi minungsi thauzal amade kathokpaga loinana amata oina punsin nabage khongchetni haina media coordinator P Sarana thadorokpa cherol amana hairi Aiba singna kaithel dagi cheng beg leiruraga pibagi mahuta punsil asi aikhoi haiba meeting amadi pandamda imaleba kannana ba hotnabada aikhoi bu pullagadi thauna amadi machak amata wadlare khanbadagi khungi maira paibi singna khutsam naduna khoizuman tronglaubi amadi moirang khunauda khun ngakliba singda tengbang si piram ki hairi Churachandpur District ke Kholmu Village ta akaknaba pau ama phangbadagi Assam Rifles amasung Manipur Police na joint operation chathabada yamlaba khutsukhulai sing phagat pangam khre hairi Phagalaba potlam sing adudi M4 assault rifle ama 9mm ge carbine ama single barrel rifles ani 9mm pistol mari improvised mortars ani nongmai maru yangna warda siznaba potlam sing phagat khre hairi Phagalaba potlam sing adu Churachandpur Police Station da khusinna khre hairi National Highway 102 da lambi pakthokliba asida DC Thobal amadi NHIDCL na patadar kayage paisa pithok pitri haire matam kuina nainaduna lakliba NHIDCL na suriba National Highway 102 lilong tu usoipokpi waitho fawbada leiriba patadar kaya amage paisa DC amade ADC Thobal na namsinduna thamle patadar singna kayarak chatuna paisa pithokna ba haizaru badasu lilong SDO na Thagalakpa data da asoiba lay haiduna DC Thobal ge official team amadi NHIDCL ge mihut lilong SDO ge amen kaya yauna standing property ge chapchaba asokpa yengduna amadi onduna final list fangkraba chahi ama makai pharabada ama makai Paraklaba Fawbada DC Thobal na paisa pithokna leiriba asi Lilong Highway Development Association Thobal District na tha si tarataret Fawbada paisa asi pithok pinana ba haire
ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯄꯩꯁꯥ ꯄꯤꯊꯣꯛꯇ꯭ꯔꯕꯗꯤ ꯄꯇꯥꯗꯥꯔꯁꯤꯡꯒꯤ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯑꯦꯖꯤꯇꯦꯁꯟ ꯕꯟ ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕ ꯑꯃꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ Board of Secondary Education Manipurna thokpa order amagi matung inna housing Manipur gi tangdu leitadaba fibam asina maram oiraga handak chahi gi HSLC gi compartmental exam September 16 da pangthokani haina tauramba adu makhataba notice ama thoglaktriba fawba matam kaktana yaithokle amasung lemhoriba exam gi date adudi ahongba leite hairi। Nata Sangeet Academy and Research Center Yai School Janmasan Imphal gi Kuntra Suwa Foundation Day gi Thauramga Loinana Department of Art and Culture Government of Manipur gi meeting makada Khandia Naikaga the Yumpham Oiraga Tha ama chupna chatharakpa workshop cum production lotion bagi thauram pangthokre। Nityananda Mandop Yai School Yumnam Laikai da pangthokiba thauram amada JN Manipur Dance Academy Imphal gi Director P Bilas Singh na Chief Guest Nata Sangeet Academy and Research Center gi President S Bedeswar Sarmana President amadi Sahitya Academy Awardee Dr. Makhonmani Mongsabana Guest of Honor oina saruk yakhi। Thauramgi sarukama oina academy asibu linkhalamba ahallaman singi photo da laisu katuna ikai khumnaba utki kumjali singani subna tarani pandegi hauduna chahi khudingi piduna lakpa ningthauzam angang yaima ningsing selgi mana chatliba chahi sigi oina pung yaiba oza ngariambam tomcha singda piduna ikai khumnaba utki Thauramga mari laina Chief Guest ke warol piraduna JN Manipur Dance Academy Imphal ge Director P Bilasna haikibada Nat Sankritan asi UNESCO na lisingani sumna tara humdoida sakhang biragasu ngasi fawba masi kanaba phangba ngamdana leiri Nat Sankritan asi Manipur da leiriba khang hairaba oja singna hotna biduna masibu awangba thakta thamnana ba hotna minasi haiki Khanditya Naikagi performance su utki Nat Sankritan gi honoring gi changse adagi mati handare na haje marandi taseno ji Nat Sankritan ai bosaksi koi UNESCO na koi 2013 da koi Sankritan day ai so koi khangna kre December 4 Manipur da lailiba Nat Sankritan to oksitan latana koi gi ujiti Nat Sankritan to kamu si khatana koi Nat Sankritan chakran ma yaroi masina tawriba government na si hadu koi mati pangsi pathaka larik na su hairaba saitagi maramda koi larik I ba kamu koi makok thoma ba rajniti wala sing aduga Nat Sankritan tawjariba koi oja sing ka pulla ka dai koi Nat Sankritan je chakran ma chakni tasena koi UNESCO na masak khangre 2013 da ado masak ti khangre aduga masi bhaw da koi karigumba step ma da di lokhatri Manipuri People's Front amadi Maitai Imalup Guwahati ki mioi tarukna saba team ama Manipurda laktuna haukiba May 3 dagi hauduna thokliba irang asina awaba taraba mioi singna changsafam loduna leiriba tongan ba mafam singda hangliba relief camp singda chatuna angamba mating pangbang kamle haina MPF ke President 𝐿𝐔𝐿𝐈 na haikre Yenkhom Upendrana Fongdurakpada Manipuri People's Front asi Guwahati da leiba Maitai Singge amata ngairaba organization amani organization asina Manipur da thokliba irang asina awaba taraba mioi singda angamba mateng kharadang oirabasu pangbang ngamdana ba haiduna mioi tarukna saba team ama Imphal tamna lakpani Manipur da hanadagi Leizaraklaba indigenous furup amabu mapan lamdagi naronda changsil lakiba miyancha singna landarakpadagi thawong chatharakpa asina Manipurgi mapanda khundariba maitai furupki mioi sing irang asigi khanbada ngasi fawba tumba yakide haire Manipurda lejariba Manipuri singda akoina pil tawjariba megi tang ahumda thoi thorpatagi thoiba pudong thiba yengbada jamna tu chungba Assamda leiriba Mapanda leiriba Manipuri singsi tum machaba khangdana akoina YouTube da mapanda di net se adum leibanina akoi tumnate yamna thamoi kaiba scenario mayam do
ꯑꯩꯈꯣꯏ ꯃꯊꯪ ꯐꯣꯟ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯪꯂꯩꯆꯥꯁꯤꯡꯗ ꯐꯤꯜ ꯇꯧꯔꯤꯕꯗꯨꯃꯛ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯐꯤꯜ ꯇꯧꯏ ꯑꯗꯨꯃꯛꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯊꯦꯡꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯦꯁꯦꯖꯁꯤꯃ ꯊꯝꯖꯔꯒ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ Matam sangna Manipurda Kanglupki irangna maram oiduna tang tadaba fibam ama ngasisu mayok naduna leiriba sida Bishnupur district ke mijam miyam awaba kaya mayok nare district asige irang toina thokanba mafam singge manungda ama oiriba Fubalada ngarang numidang wairam nongmai round kaya khun ngakliba bunker tamna kapsilakre hare Tungda Chinglomdagi Kuntamna drone paisilakpadagi BSF na blank fire tawduna tanthongna na bohotnaki amadi kun ngakliba state force amasung volunteers singna so khut handuna tanthongna bohotnaki haire adumoinamak nagalanida asok apan thokpagi paudi leite Chahi khudingi Miss Manipur pangthokpada achoba thodang lauramba 𝐂𝐲𝐻 maratigi heli laithang bam ngasi ayu mahak masagi anaba amana maram oiraga lekhitri haire Ningsingba yai heli laithang bam ase masagi chahi 18 khakta ngairiba matamdagi modeling gi lamda khong thangsinduna tongan ba title kaya maru oina Mr Pune Chidadal 2010 Manhat Manipur 2002, Mr. Surya Datta 2005, Mr. International India 2015, Nachingba title sing fangkre. Loinana modeling gi lamda khong thangzin naba miyoi kayabu mahakna achumba mayonda lamsing biramba miyoi amani. Ngarang sikhong thumkhong dal thibo humbagi thabak chathabada khutsu khulai sing phagatkre hairi ngarang nungthil akangna bapau ama phangbadagi Thoubal gi special operation group SOG na somre gi 33 AR ga loinana Thoubal gi additional SP gi luchingba makhada amadi OC amasung CDO ga loinana Thoubal gi SP gi meeting makhada nongpok leihau ching manak nakna leiba sikhong thumkhong da changsinduna check tawbada SLR rifle registration number 1806310 magazine ga loinana ama Chinese and grenade ama tube launcher ama phagat pangamkre hairi loinana pung taruk rom tarakpada mapam aduda operation Pakistan pangthoki hairi Ngasi kuki ahum sikhiba adu micham khunza ngaktani haina committee on tribal unity kotu gi media cell na thadrakpa cherol amana phongdorakpa loinana state na sponsor toba kangbuna kuki zo khunsingda attack toba leptri haina condemn directly asigumba mihat ki thawong khangduna leiroi chingda changsil lakpa lamhenba miyoi singgi mathakta matik chaba thabak lokhatkani haina kotuna khangalakli Union Home Ministry na ingtapa tangdul leitaba puraknana ba appeal tawkhiba adu mathamoi sengna haiba oirabadi Tampaki district khudingmakta upspagi makhada disturbed area lauthokadabane haina su phongdorakli Natragadi makoida araiba pangal sisinaduna mapung phana khut hanba natana atopa pambai leiroi haina phongdorakli Irawat Celebration Committee Manipur amasong CPI Kaisamthong Local Council na sinduna Biplabi Thokchom Biragi Marifu Taret Suba Mapokumon Lakliba September Tara Mangada Kaisampat Kaisam Lekai Community Hall da pangthoklagani Thauramasida State Control Commission ge Chairman Langol Iboyaima Central Commission ge Member Dr. M. Nara CPI Manipur State Council ge State Secretary L. Sotin Kumar Amadi Hanagi Councillor T.H. Banuna President Member Oina Sarukiyagani Bhutangi Konung Thimphuda Changlimitang Stadium da September amadagi tarafawba punna Team Nipana Saruk Yaduna Group Ani Thokna Khaidoptuna Pangthokiba South Asian Football Federation SAF Under 16 Championship 2023 da Bangladesh pu T20 da Maithiba Pikiba India gi team da Saruk Yakiba Manipur gi Sanaroi Nipal ngasi Bir Tikendrajit International Airport da Numit Yungba Matungda Thunglakre Makoina hek thunglabaga sanaroi singi imung manung yauna football bu pamjaba miyot kayana harau tayamba phongdok paga loinana makoi bu okpage thauram pangthoke
Thauram aduga mari lainana All Manipur Muslim Organization Coordinating Committee Amoko ke President SM Jalana Phongdorakpada India ki team da yaukhiba Muhammad Arbaz na championship asida utkiba mahake haisingba asima pangal khunaina hainingai lektana thagatli Mahakna sigumba thakta yarna bahotnabada achopa thodang lokhiba mahakpu takpi tambikhiba Oja Singh selgi mateng pangbirakhiba pukjal chauraba Singh amadi karida soiki ngamkhigedagi haina question sanariba apokpa apokpi busu thagatpa phongdokhi mahaki tunggi punsida mai pakpa oibata natana makatana horakliba sanaroi singda achoba sananingbage lambi amasu piri haiki Manipur masa akhoi masyan akhoi thogat naraga mapan gi foreign coach tangap na tabida sida akhoi na thajar ganda akhoi semgat pada akhoi process se sehi humuri sangne moi kambu sembada adu moina hoji HS tawuje just stepping ne adu moina bujana moi career hawa kodanga re sida akhoi na hina akhoi na mathang mathang lambi chatna akhoi na coach akhoi na kai tawma Manipur gi pangan khunai na su mahakna sigumba sana khunabagi lamda singthani ngai oiba dumba achievement ama purakpase maja khoi hainingai leitana khoi appreciate tawi loina na mahakpu ngasigi asigumba thak asi yoroknaba hotnabada mangonda lamjing namtak pikhiba mangonda mateng pangbikhiba mangonda wakhalgi ithin pibikhiba maruoina mahaki apokpa amasung apokpi laikai gi club aduga laikai gi halaman sing loina na mahaki coach mahaki oja sing aduga tongan ba mahakpu admire ton biba adumba state sigi masak nairaba players sing aduga sana khonabagi lamda thabak tawbiriba punamaktasu All Manipur Muslim Organizations Coordinating Committee amoko ki maikaidagi namkhai leitana thagatpa phongdoksari Panbayabadi India ki mai pakpagi ahanba goal Manipur ki sanarai Bharat Lairenjamna match ki nipan suba minute chanduna India na Bangladesh pu 1-0 da first half fawa mangjil thake second half haurakpadagi ikuidana humfutara mari suba minute 𝐊𝐕𝐋𝐿𝐿 na goal amaga hapchinduna punna 2-0 da India na Bangladesh pu maithiba piduna India na championship asigi mapu oiba ngamkhibani India bu champion ohenbada achoba thodang lokhiba scorer ani ase hauzik Manipur da unaba yadana khut thoknariba maite amasung kuki phurup tagini Manipur da phurup ani ase hauzimaki oina kanna yanadrabasu sanaroi ani asiri sanabungda amada nungsinana pukning amasung hakchangi mateng pinariba team amatagi sanaroi singni India gi sanaroi kunhumdong gi team da Manipur dagi sanaroi taramanga yaukhi Saruk yakiba sanaroi sing adudi ahaibam suras mate ngamgo ho karis soram 𝐊𝐕𝐋 𝐿𝐿 Muhammad Arbaz Bharat Lairenjam Aiborlang Kharthangmau Bobby Singh Samson Ahongsangbam Risi Ningthau Khongjam Yaiparemba Chingkham amade Thongamba Usamni Ahaibam Suraj Singh na Best Goalkeeper Award fangki amasung Muhammad Arbaz na Most Valuable Player phangmata natana Higher Scorer Award su fangki Aroi badamaru ipapau amukhana Kadangban manakta ireng amadi kharam wifi khungi marakta khun ngakpa singga kapnabada kuki military chingnaba ahum sire September 10 da security force personnel kharana faraga pukiba gurumayum bobo police ta sinarakpadagi tekta kaidana thadorakre Amari South Under 16 Football Championship 2023 da Bangladesh pu maithiba piram laga India bu champion title lohankiba Manipur gi sanaroi Nepal Imphal da thunglabada miyamna taramna okre Matang astang asigi onadi Northeast Window TV ke Manipuri Paulo Sinjari meeting tabiri pa pumna makpu CHAPLINA MAISNAM na amuka na